Charangpata Jal Jeevan mission fail Oire. Thobal district ki Charangpat mamang lekai da leiriba water supply scheme asigi pipe singani haiduna fuktokhiba tha mari faraklabasu ngasi fauba sembidana leire loinana athubada ising fanghanbiyu haina Meira Paibi ima ibel singna wakat mifam famkhre. The Women's Welfare Association Charangpat mamang lekai amasung Village Water and Sanitation Committee Charangpat mamang lekai anina sinduna pangthokpa wakat mifam aduda saruk yakhibi Women's Welfare Association gi secretary Maisna Manglembina Fongdorakpada scheme asigi hanna ising piramba pipe sing adu ahanba singani amadi numit 15 changani haiduna chahi asigi April thada fuktokkhraga ngasi fauba thabak loibidabana maram oiraga khun asida ising fangdabani hiram asida lengangna mityeng changbiduna miyamda ising fanghanbiyu haina mari leinaba singi pukning chingsilakhi Village Water and Sanitation Committee gi secretary Sagolsem Joychan na haikhibada miyamda thaknaba afaba ising chang naina fanghalamba scheme asigi pipe ahanba singani haina fuktokkhraga ngasi fauba loisindana leibadagi khoisaunaraba miyamna wakat mifam asi pangthokpani numit 15 ni khakta changani haina hairamlaga tha mari fajilaklaba fauba loisinbidana thabak leptuna leikhre Lengaknadi mathau taba potlam khudingmak piraklaga leirambani adubu contractor na thabak loibidabadagi miyamna awaba mayoknaribani Mari leinaba eso engineer singdasu kayarak wakat labasu thabak amata paikhat pidre lamdam masida thogliba irang asina awaba kaya mayoknaba khakta natana lau singi matam asida ising fangdabagi awaba amasu pibiba asi yamna laibak thibani mari leinaba Manipur lengaki minister amadi department na athubada pipe tingbagi amadi overhead tank sabagi thabak asi loishinbiduna miyamda ising fanghanbiyu haiki tha ahum muki mamangda akoi hariba akoi gi hana pump house na Piramba mayamsigi Charangpat mamang lekai singsi yam fajana pithak charami adu moina pipe anoba thungdaba sing yumthongi sing phangangani haidana aikoi pipe silani haidana hariba laisabi hariba conductor asina lauraga mai mamingda lobuni hai akoi su yang kumna madu khangde ado akoi gi kendra sigi MLA Megachandra gi masen pangwa lai moina numit 35 thai numit 35 manungda akoi pipe lo sanaba honani Mayam ising chabase numit 30 dang lepiu lauthokpiu haidana secretary moina khoi committee kanguna lauthokse lauthokpa matamsida numit 30 ji henjale adu matungdagi di moisi khara yeitha khara tawdagi hujik tha mari sujale pipe si phumasi loisandre pipe pibam thokpa sarkar na di pipe masing su na pire adu eso ida khoi wakat pe abu wakale che thaba ka thare dubu eso izu haiba pose dai talobu ngamdabagi phiyom lai aduna yargadi masi mari leinaba makok ta leiba khoigi athobasing amdi akhoi angam athojingna amuktang Charangpa mamang lekai gi water supply si overtake loidriba adagi hujiki pipe phumdriba posi loisanbiu akhoi mayam hujik ising thakta pithaktabadagi mayam ji ising leiba hakta lupa lakh ahum mari nga nong re satpa posi manghalle aduna waringi timing sida akhoi lok subi timing sida akhoi smane dharna ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯄꯥꯏꯞꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯐꯕ ꯏꯁꯤꯡ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯆꯍꯤ 7ꯀꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯗ ꯑꯣꯚꯔ ꯇꯦꯡꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕ ꯑꯃ ꯂꯥꯛꯄꯤꯔꯦ ꯁꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡꯄꯥꯠꯇ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯖꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯚꯔ ꯇꯦꯡꯁꯦ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕꯤꯗꯅ ꯅꯣꯡꯍꯥꯡ ꯆꯥꯏꯔꯒ ꯂꯩꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯗꯧꯅ ꯇꯧꯏ ꯁꯤꯁꯨ ꯍꯥꯏꯔꯤꯕ ꯀꯟꯗꯛꯇꯔꯁꯤꯁꯨ ꯅꯣꯡꯃꯇ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯁꯤꯟꯕꯤꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯊꯧꯑꯣꯡ ꯇꯧꯔꯛꯂꯤꯕ ꯃꯤꯁꯜꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯟꯊꯣꯛꯇ꯭ꯔꯦ ꯃꯤꯁꯜꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯀꯟ ꯃꯤꯐꯝ ꯑꯁꯤꯗ ꯊꯝꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯋꯥꯀꯟ ꯃꯤꯐꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯅ ꯇꯥꯕꯤꯔꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯑꯣꯟꯊꯣꯛꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯗꯤꯀꯥꯗꯥꯔꯁꯤꯡꯅ ꯂꯧꯔꯤꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯐꯥꯎꯗ ꯑꯩꯈꯣꯏ PIL ꯊꯥꯗꯨꯅ ꯑꯊꯤꯡꯕ ꯊꯝꯃꯛꯄꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯖꯔꯛꯀꯅꯤ